NSNIM na jelarong miyam lana sizinaba khudakta lepkhodabani haina JJF na phongtorakhre NSNIM na khudongchaba khara phangnabagidamak jelarong phuruki miyosing arandama ongda sizinaba khudakta lepkhodabani haina jelarong United Front ke Information and Publicity Secretary Louis Gamai na thadrokpa jerola mana hairi jerola sina hai Joint Tribe Council na JJF ki mayokta non cooperation movement chatharagane haina lauthorokpa thengnare Western Command Naga Village Guard Rongmai Naga Luphuang Manipur Coordination Committee Longmai Area amasung Rongmai Naga Council Manipur na yumpham yaudaba mara sirakpasu thengnare Manipur kangloki irang thorakpadagi JJF na engtapo phibam kaihandana nungsi sanana leminanaba ahing nungtil naidana honaduna lakle Kuki militants na Naga misam taruk pharga minungsi yaudana hat khibagi matangda sodom while fanganaba India government taksinduna lakle punamase khana Working Committee Joint Tribe Council Western Command Naga Village amadi atai Naga Organization singna JJF pu atamna thausadabagi thawong satharakle miyambu lana lamjingduna JJF pu kuki amadi Indian Security Forces ka khusamnai haina sandokle masiga samathakta CRPF ki Cobra ga khusamnaraga ngarang NSN IM da attack sathare haina yumpham yaudaba mara sirakle Haukiba July Kongani Toy Tokiba Bitiang da Tokiba Taudo to Gimatang Zero Sin High Zetisina Asuma Wapam Loselaga Yumpam Yao do Maral Pisinduna Zelarungi Kulanga Paki Totang Lodi but JJFK Mixatiana Bohonarakle the same with the JJFK Timamana Bitiang Yoropada NSN Ivy Kadersana attack Torokibani Haide Cockroach Santa Party Lusing Basinga Wari Sana Cray Sep Manipur Haba campaign ama national ki thakta pangthok naba Cockroach जनता Party ki luchingba singawari sanare lunana makhoi ki maikai de suhira masigi matang da mapung phana mateng pangani haba ki thajaba pirakle haina social activist Rohan Philam na ngasi press club ta pangthok ki ba paw gi me phama da phongdokre mana makhata na hai khibada Delhi ki CJP ki protest adu yuchinge oina di mai pakpa amasung Apen protest amaso oike protest adu da sarug yarubada thenarakiba ama oina protest adu da godi media amadi miyamgi ihau India pumbada khanghanaba honabada media anigi marakta sobol lanpham amaso oike miyamgi ihau bu India pumbada khanghanaba honadiba media ki miyoisingi laibak phabadana thengnabadagi Manipur da oiriba phibam singasi India pumbada kharadang oiraba su khanghan bangamke media ki role adu yoramdrabade khogi aningba pambasing phongdokpamsu leramloi protest manungda police na sathakiba ka hanba thawong sing miyam da khanghanbada media na achobu role lauke Delhi ki CJP ki protest adu da lining ki oiba khenaba amata laitana phuruk kudima ki miyosing na amata oina leminabadagi mai pakhibane haike Cobra Commando none dagi withdraw tawgadabane haina demand tawkhre lekhidraba NBG Lanbimai Riyamai Lairon Chankre hari Ngarayo pung taruklom taba matamda none district ki manong chanba Bitiang Village the CRPF ki Cobra Commando na Naga Village Guard oina leiba none bazar dagi Lanbimai Riyamai hat khiba duga kaya amana sopa nanghan khiba thawdo adugi mayokta Bitiang Village Authority ki maikai digi mafam adu deploy tawriba Cobra Commando sing withdraw tawgadabani haina none district ki DC da iba serol pisindona taksin khrei amaramda thawdo adu da laikhidraba Lanbimai Riyamai ki mafamda ngase aroi boinai kai khumnaba ulaba matung leiron chanbagi thoram pangthokre khunja singi maikai degi phongdok libana Naga Village Guard singa sina hojik thokliba kuki Naga conflict community gi miyoi singak selibane Naga micham taruga do hat khibagi matangda di CRPF ki Cobra team amasung atai security force singna meyar asda senariba kuki khulai paiba singa du phaba funbagi Thawong amata sathaba laite asaguma security ki michami khai naiba thawong si yaning de maramaduna maphamadu da deploy tawriba CRPF ki Cobra Commando khudakta withdraw tawgadabani haire amaromda Cobra Commando singna Naga Village Guard ki member mahat khibagi thawdo do NSN IM na yamna kanna yaning da phongdokre thawong si Naga Village Guard ki Western Command ki volunteers singda atamna na attack tawbane Operation adu Cobra Commando amasung JJFJ ki apunba team amana satakibane haina criticize tawkiba laikhrabane loinana laikhidraba Village Guard adu ki imung manung ki awabda sarug yari hairi All Naga Students Association Manipur nusu Cobra Commando na Naga Village Guard Lanbimai Riyamai hat kibado kana mongda condemn tawi ma laikhidaba si Naga community ki oina asoba mangjaba mane laikhidrabagi imung manunggi awabda su sarug yari loinana hojik leiriba piba masida tongan ba Naga tribe khutimak amata oina punsina duna thenamina ba changi hairi amaromda CRPF Cobra Commando ko khut thona bada laikhidraba Naga Village Guard
Lanbi Mai Riamai, Nasinone the Labor Church Conference Hall da Arobe Oina, Ekai Kumnabo Otpagi Torompang Tokre, Toromadu da Mike Dongimiam, CSO Gilusing Basing, Mahirosing, Amasung Nagabiles, Volunteers in the Sarugiake, Nat Goba Torom Sing Pang Togladuna Lake Kidaba, Lanbi Mai Riamai, Tawaya Bahaksang, Adunone, Tree, Cemetery da, Udun Leron Chanbagi Torompang Toki Hairi. Naga Taruk Amasung Bitiang Mihat Kimayok protest at a cray ZTC ki total emergency shutdown Hando Kre Hairi. Kukimilitan Sing Naga Misam Taruk Hat Kibagi Justice Panghalohina Miamna Akan Kongjang Sang Siling Sera Sida, Narang CRPF ki Cobra Commando Singanone District ki Manung Sanba Bitiang the Nagabiles volunteer Ama Hat Kibaduga, Marina Sohan Kiba Taudodu ki Mayokta, Nasi NS2 Impal Dimapur Lambi Kanglatombi area da Miam Lambi Tin Bayano Wakami from Chatakray. Amarom the Cobra Commando na Bitiang da Nagabiles volunteer Amahat Kibatuka Kia Amna Sohan Kiba Taudoki Mayak the Working Committee Joint Tribe Council Kokiba Emergency Shutdown ki Kongjangadu Handokray. Adomopuki Sina Naga Misam Taruhat Kiba Taudoki Mayak the UN Sina Naga area Sing the Koriba Matangkak the economic blockade ki Kongjangasi. In Puiliang Mai Rongmay Amasung Zeme territory area da Makatana Dumak Satakikani Haide. CM Amasung Home Minister na CRPF ki IG Amasung State ki ADGP control Tobang Amdrabadi Makatana Office Pipagi Moral Right Late Hana Council na Pontora Cray. Ngarayo Pung Taruglam Taba Matamta None District ki Manong Sanba Bitiang Kulda CRPF ki Cobra Commando na Kuki. Canibia Samasung Narco Terrorist Amasung ZGF Zega Loktuna Nagabilas. Guard Singi Marta attacks at Haduna Naga volunteer Amahat Kipatuga Kia Amana Sopan Nangan Kipaki Taudoadu. Akanamong the condemned away, Chief Minister Amasung Home Minister no CRPF ki, IGP Amasung State ki, ADGP control Tobangam Drabadi Makatana Office Pibagi, Modern Right Lake Tehana Rongmay Naga Council, Manipur no Tadropa Zero Amana Hairi. Zero Namakatana Hairibana CRPF ki Cobra Commando Singna Hose Su Amasung Cessation of Operation gi Applement Makada Ladiba Kuki, Cannabis, Narco Terrorist Amasung ZUA Koloktunaraga Nagabiles Guard Sing the attacks at Takiba Dokan among the Yanning Day. Sibilan Sing Amasung Nagasing Lamamusung Kul Singak Seliba Nagabiles Guard ki Parson Sing the attacks at Taki Habasi, Miobugi Lizard ki Wamuda, Orbita Natana Rizana Seda, Ladiba Community Singimarakta Santi Amasung Sisana Labor Piba Madu, Tugaina Bohona Bane, Asukuma Hinsaki Towns, the Akanamong the condemned away, Tauduaduna Maram Oiraga, Kunja Sing, Sibilan Sing Amasung Nagabiles Guard Sing da Akiba Kiapo Halay, Maramaduna Tong Simaramata the Yapang Amloy Tauto to the Lake Kitraba Nagabiles Guard ki volunteer to game Manuna, Nang Hodiba Awaba Sing the Romay Naga Council Manipur Sarugiabagalina, Mahana Naga Community Gidamakta Katoki Badu Kedama de Sukabung Amloy, Nagamisam Taruk Tamtina Hat Kibaki Tauto to the Senator Cookie Narco Terrorist Singer Dolanga Kimaketi Masakang Doktuna, Waralgi Matung in Amatik Sabaserak Pina Bohonabagi Mahuta, victim community sing the on Sinduna Helmatong Casa Taribasi Yanning Day, Maramaduna CRPF ki IGP in charge of Petanatana Manipur Amasung Nagaland ki Cobra ki in charge of Oidiba Rajendra Narayan Das Amasung Manipur Police ki ADGP Lari Doji Latu Makoina Hojuk Paiba posting Adutagi Louthokho Atopama Pumpsing the transport Taki Gadabane Makoina Sataki Pang the Daiti out the inhuman Obamasung unprofessional over Tong Sing Aduna stairs to the liminary Singa Marata Santi Amasung, Tangdula Tava Pibum Lehana Bohona Bada Kaiba Piba the Natana, Hena South Tona Bohona Day, Manipur Minister Amasung Home Minister Sulangak Sasan Tobang Amdrabanina Pam Tado the Bane, CRPF IGP Amasung Manipur Police ki ADGP control Tobang Amdrabadi, Makatana Office Pibagi Moral Right Late Haide. Court Gaya Yauduna Manipur, Walk for Board, Constitute Todana Bakangan Cray, Court Gaya Yauduna Manipur, Walk for Board, Constitute Tonabagi, Finalized Todanaba, High Court of Manipur Gimaketi State, Respondents in the Direction P. Cray, Court K Interim Directive SA, WPC number 553 of 2026, Nurgan B. Sahab vs. State of Manipur, and two others, along with MC WPC number 570 of 2026 hearing among Marilena. Justice Ahantem Bimol Corner Pikibane, Court State State Government Sahi July Ani the Tokiba notification number at 197 WBM Amasung Manipur Wako Board Link Buga Marilena, Masigi Processing Paikaliba Sigamatang the Tarakiba, Red Petition Amaga Marilena, hearing of the Chatakibane, Petition Adukimatanga Government Tokiba, Quantification of the border Sigi Sumsoi Soidana, Statutory
composition adu chap manana pide maroina board asida nupi representation singi mathau taba adu yaude masiga loinana application submit tawbagi matam adu yamna limit oibaga loinana atai mathau taba representation singi matang da su wafam kya yauri red petition adu mari lenan high court asigi maikari court kya ya ba yaudana work board asi constitute tawdana ba interim direction adu issue tawkibani haire Myanmar da military crackdown chathakraba matung Manipur da mitau kya ngamkhai lanchalakraba ke haina RTI ke kuthang da hangkhre India ga yumthang nariba Myanmar da kumja 2021 da military crackdown tawkhiba du dagi hauraga ngasi phawda Manipur da lo kaina Myanmar masa kya narol da ngamkhai lanchalakraba ke haina State Public Information Officer da RTI ke kuthang da zerol ama thakre haide Right to Information Act 2005 Section 6 Clause 1 ge makha da Imphal West District ki Uripok asum laikai dagi Juris ahong sangbomna RTI ke zerol tharaduna hiram sige matang da lengan asumba asengwa pakum piyo haina taksin khibani haire engak ta thakiba RTI ke zerol adugi matungina kumja 2021 dagi hauraga ngasi phawda Myanmar masa kya ge lenga na biometric identification lauduna miyoi kaya gi registration tawkhrabage Myanmar macha singi registration tawduna Manipur gi kanamba mafang karamba district ta hojik lairibage Masigi manungda Myanmar da deport tawkhrabana kiyano hojikna register tawraba Myanmar macha kiya lairibage Myanmar da gi narol da changlakhiba Myanmar macha sing asigi matang da lenga ki karamba department natraga karamba agency na thabasi pairibage haina RTI asida yauri haire Ihau laksin bada pellet gun sizinabagi protocol yang silagani haire miyam gi ihau laksin ba pellet gun sizinabagi protocol yang silagani haina Supreme Court na phongdokkhre hana ge IPS officer Yaso Burden Azad amasung atopa miyoi anina file tawrokpa public litigation hearing chatharba matungda Chief Justice Surya Khan amasung Justice Joy Malia Bakshi gi bench na haike July kunda net ki question leak oibaga mari lenana parliament tamna khongjang changsilakpada mahiru singda rapid action force sizinakhiba nongmai maru sing ningthina preserve tawduna thamna basu court na central government ta khangan ke loina na khongjang da sopa nanglaba miyoi singlayang bada sangba senpham punamak Delhi government na puthokada bane haide ballot gun sizinaba khudak tagi athingba thambiyo haina petition file torakraba matongda Chief Justice Surya Khan na haike ballot gun sizinaba pumthing thingbagi mohta mong matau semdoktuna anauba kanglon ama laihanbana hena fagane haike Nepal ki Sunsari district ta matang kaktana curfew gi athingba thamkhre India ga lonariba Nepal ki Sunsari district ta kanglo ki khut thongna bada miyoi ama sikhra matungda authority singna district adu da matam kaktana curfew gi athingba thamkhre lining laison ga mari lenaba thoram ama pangthokpada ahauba music amasung lining gi phiral sizinabagi matang da kanglop ani gi marakta chawna ungkhana rakhe police na miyam gi ihau laksinaba nongmai round kyamarung kapkhibane thaudo da miyoi ama sikhe amasung security person tarawum do yauna miyoi kungani thoi asopa nangkhe thaudo du gi matang da Prime Minister Balendra Shah na noaitaba phongdokhibaga loinana mipum khudima puning phathana leibinaba appeal tawkhe Sunsari district da thokiba thaudo adugi matangda inquiry chathabaga loinana leikhidraba amasung asopa nanglaba miyoi singda matik chaba compensation pigani haina su louthokhe CM Khemchan Gajiribam Lambigi Transporter Singi Mihutsinga Unaduna Wari Sanakre Manipur gi Lifeline Oriba National Highway 37 Infajiribam Lambi Paringi Transporter Singi Mihut Kambu Amana Chief Minister Y Khemchan Unaduna Lambi Paring Asida Aswangam Yaudana Gari Satokachin Taunabagi Matanda Khanakre Hiramasiga Mari Lenana social media da Thagalakpa post amada Chief Minister Yumnam Khemchan Hai News Secretariat Unabadu da DGP IGP Home Secretary amade atai makok thongba official kya su sarug yakhe Mifamada da hojik National Highway sing da lambi ki phibam ka hena phattaba amade toina sing ningkhaibana chingbagi matangda kumna khanakhe laingasna to matamda National Highway sing asida paikhatpam thokko thabak sing paikhatuna amade security ki phibam phagar handuna chatokachin tawriba singna thengnariba khudongchadaba sing ko hanaba honarakani hainasu Chief Minister Yumnam Khemchana phongdorakle